mayam puno putara noksari bacterial amdi viral infection gi khenaba habisi matangda paudam ama taminasi bacteria amsung virus sing miyo of the infection thogan mangami adu infectious organism makhal ani asi kari de khenaba gi bacteria sing simiyo bi haksang yauna environment ki mapung khudimut lai habi yai miyo bada laina pokhan mangama bacteria khara khantani asigumba bacteria sing asibu pathogenic bacteria haraga khangnai virus sing asi bacteria tagi kupa helabsu atopa makhal gi akupa microorganism amani bacteria guna virus sing asi su makhal yamna yami amadi tongan tongan mong mato amadi saklon kaya lai virus sing asi parasitic oi masina takudi makwan hingduna leinam gi damak ahing cell sing mathau tai virus sing miyo bi haksang di yaw cell sing gi component sing si naduna hingi amadi masing yam khalhanduna cell sing asi pudum chansin bangami virus khare de makoi gi life cycle gi saruk ama oina all cell sing bu hato bu phaw gi yawi bacterial infection sing na mato karam sandok bagi bacterial infection kaya amadi contagious oi habidi miyo amadi ga topa miyo amada yam line sandok bangami asumna sandok pasigi mawung kaya lai makoi sing du gi manung chanda singdi bacterial infection lepa miyo emaga songna samna ba yauna yamna nakna contact tawbudagi anaba miyo emagi body fluid singda contact tawrubudagi akakna sexual contact tawruba matung natraga miyo idana lok kuba natraga hakthi khalakpa matamda miro lingai dana natraga angang pokpa matamda mama dagi masada sandokpa thongi thongba guma bacteria pakpa polam singda pairaga mai naton amadi sinda paiba thengba tawba miyo emadi miyo emadi sandokpa sigi matakta tin kang na sikpadagi bacterial infection sing sandokpa ngami masik su mathakta mahik yaurba chinjak natraga ising saru thaklu bagi su infection tawhalakpa ya toina thenaganba bacterial infection singi manungda strep throat urinary tract infection bacterial fluid poisoning gonorrhea tuberculosis bacterial meningitis cellulitis lyme disease tetanus asina singba sing yauri viral infection singa matau karam sandokpage bacterial infection singumna viral infection kayasu yamna launa gali makoisu bacterial infection singa sab manaba mongda miyo emadagi miyo emada sandokpa ngami mawong sing adugi manungda viral infection leba miyo emagi yamna nakna contact tawruba viral infection tawba miyo emagi body fluid singda contact tawruba miro lingai amadi angang pokpa matamda mama dagi masada sandokpa mahik pakpa posai singda pairuba thengluba sina singba sing yauri bacterial infection singa sab manaba mongda viral infection singa sisu infect tawruba til kang singa sikpadagi natraga contaminate tawruba chinjak natraga ising saru thalubadagi su sandokpa ngami toina naganba viral infection khara hairagadi influenza common cold viral gastroenteritis chickenpox measles viral meningitis sajik HIV viral hepatitis zika virus west nile virus asina singba sing panba yai covid-19 asisu virus na thogan balaina amani virus asina maroina ningsa sor honba waba laihau lo kangkhu tabali Makada pira layong sing si isada leragadi emergency medical service ta call tawgadabani layong sing dudi ningsa sor honba waba sinban musilakpa yamna sathina sokthaba thabakta yamna naba natraga phajilakpa sina singba sing lok thungba habisi bacteria na thogan bara natraga virus na thogan bara lok thungmana naton phunma natraga naton mahi senba khaunau naba amadi laihau tawhanba yai isam chamna lok thungba si tongan tonba virus makal kaya na thogali ado manoma khwaidagi hena naganbadi rhinovirus singani lok thungbasi mathanta phakiba ngaiba amadi symptom singdi khara pothaba phangnabidamak over the counter hidak sing sijinaba natana thoidokpa tawningai leiti kariguba phibam khara dadi lok thungnigai natraga phagra matungda secondary bacterial infection su tawrpa yai toina thenaganba secondary bacterial infection singi manungda sinus infection nakongi infection pneumonia sina singba singni lok thungbada bacterial infection develop tawrpa yaba phibam singdi laina layong sing adu nimit 10 dagi 12 phawbadagi hena uttuna leiraba layong sing phagalakpagi mahutta nimit masing helaga phibam henjilakpa lok thungo tamda tawganba laihau gi sangdagi ka hena laihau hawraba asina singba sing asini roibadang asigi pawdongi video ingiru puno pu thagachari